ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯒꯤ ꯇꯥꯂꯣꯏ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯆꯤꯡꯂꯦꯝꯕꯤ, ꯌꯥꯏꯃꯒꯤꯅ ꯊꯕꯥꯁꯅꯥ, ꯑꯗꯨꯒ ꯑꯇꯣꯝꯕꯤꯒꯤꯅ ꯆꯅꯤꯡꯂꯩꯃ ꯀꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯜ ꯆꯤꯡꯂꯦꯝꯕꯤꯒꯤꯗꯤ ꯃꯆꯥ ꯄꯣꯛꯂꯝꯗꯦ꯫ ꯃꯅꯥꯋꯥꯇꯣꯟꯕꯤ ꯆꯅꯤꯡꯂꯩꯃꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯂꯩꯔꯦꯟꯇꯣꯟꯕꯤꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯌꯣꯛꯄꯤꯔꯝꯃꯤ꯫ ꯂꯩꯔꯦꯟꯇꯣꯟꯕꯤꯁꯨ ꯃꯃꯥꯁꯤ ꯑꯍꯜ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇꯗ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯌꯥꯏꯃ ꯑꯁꯤꯒꯤꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯆꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯂꯨꯈꯣꯏ ꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯩꯔꯦꯟꯇꯣꯟꯕꯤꯒ ꯂꯨꯈꯣꯏ ꯁꯅꯥꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯆꯍꯤ ꯑꯃ ꯐꯥꯅ ꯈꯦꯠꯅꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯪꯖꯕꯗ ꯃꯄꯥ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯄꯨꯡꯀꯛ ꯆꯥꯎꯔꯦ꯫ ꯂꯩꯔꯦꯟꯇꯣꯟꯕꯤ ꯑꯃꯗꯤ ꯂꯨꯈꯣꯏ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯖꯔꯒ ꯅꯤꯡꯊꯦꯝꯅꯨꯕꯤꯁꯤꯡ, ꯂꯩꯃꯁꯤꯡ, ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯌꯥꯝ ꯑꯗꯨ ꯃꯇꯝ ꯂꯦꯟꯅꯔꯝꯃꯤ꯫ ꯂꯩꯔꯦꯟꯇꯣꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯥꯒꯨꯝꯅ ꯇꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯀꯣꯅꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯍꯦꯛꯇ ꯈꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯊꯛ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤ ꯈꯥꯕꯩ ꯈꯔꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯔꯦꯟꯇꯣꯟꯕꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯇꯨꯝꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯆꯅꯤꯡꯂꯩꯃꯒ ꯇꯨꯝꯃꯤꯟꯅꯔꯝꯗꯦ꯫ ꯃꯃꯥꯁꯤ ꯑꯍꯜ ꯆꯤꯡꯂꯦꯝꯕꯤꯒ ꯑꯗꯨꯝ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯗꯨꯃꯛ ꯂꯝꯗꯝꯅꯈꯤꯕꯅꯤ꯫ ꯆꯅꯤꯡꯂꯩꯃꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯔꯨꯕ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯍꯦꯛ ꯍꯦꯛ ꯅꯨꯄꯥꯒꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯅꯤ꯫ ꯆꯅꯤꯡꯂꯩꯃ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯛꯇꯛ ꯑꯁꯤꯗ ꯃꯕꯨꯛ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥ ꯈꯔꯗꯤ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯦꯟꯇꯣꯟꯕꯤꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯣꯏꯅꯖꯕ ꯃꯤꯁꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯅꯦꯝꯁꯤ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥ ꯑꯁꯤꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯒꯤ ꯇꯥꯂꯣꯏ ꯌꯥꯏꯃ ꯑꯣꯏꯔꯤꯕ ꯊꯕꯥꯁꯅꯥ ꯑꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯁꯦꯞꯂꯝꯃꯤ꯫ ꯄꯨꯛꯅꯨꯡꯗ ꯍꯨ ꯐꯨꯝꯂꯒ ꯆꯤꯟꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯕ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯁꯥꯖꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯨꯈꯣꯏ ꯁꯅꯥꯗ ꯆꯞ ꯍꯦꯛ ꯃꯥꯟꯅꯅ ꯍꯟꯖꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯆꯤꯡꯂꯦꯝꯕꯤꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯕ miꯠꯌꯦꯡꯗ ꯂꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜꯃꯛ ꯇꯧꯔꯕꯁꯨ ꯃꯍꯥꯛꯇꯅ ꯑꯅꯝꯕ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯝ ꯑꯗꯨ ꯕꯣꯔ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯋꯥꯠꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯩꯔꯦꯟꯇꯣꯟꯕꯤꯅ ꯃꯅꯦꯝꯁꯤ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯕꯣꯔ ꯈꯨꯔꯨꯝꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯈꯤ꯫ ꯂꯩꯔꯦꯟꯇꯣꯟꯕꯤꯅ ꯍꯥꯏꯔꯛꯏ, "ꯏꯅꯦꯝꯁꯤ, ꯍꯟꯗꯛꯇꯤ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯁꯤꯀꯣ? ꯑꯩꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯤ꯫" ꯂꯩꯔꯦꯟꯇꯣꯟꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯈꯨꯝꯂꯛꯏ, "ꯅꯪꯕꯨ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯂꯒ ꯀꯔꯤ ꯅꯤꯔꯛꯀꯦ ꯍꯥꯏꯔꯤꯕꯅꯣꯅꯦ?" ꯂꯩꯔꯦꯟꯇꯣꯟꯕꯤꯅ ꯁꯠ ꯈꯨꯝꯗꯣꯔꯛꯏ, "ꯀꯥꯡ ꯁꯥꯟꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯄꯅꯥꯅ ꯉꯝꯍꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯣꯏꯕ꯫ ꯀꯥꯡ ꯁꯥꯟꯅꯕꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ꯫" ꯈꯣꯝꯗꯣꯟ ꯁꯅꯥꯅ, "ꯑꯦ, ꯅꯪꯕꯨ ꯀꯥꯡ ꯁꯥꯟꯅꯕꯒ ꯍꯩꯕ꯭ꯔꯅꯦ? ꯂꯣꯏꯖꯥ ꯂꯥꯛꯄꯅꯅꯦ ꯀꯣꯅꯨꯡꯒꯤ ꯀꯥꯡꯁꯪꯕꯨꯡꯗ ꯀꯥꯡ ꯁꯥꯟꯅꯕ ꯇꯝꯕꯤꯅꯤ ꯍꯥꯏꯌꯦ꯫ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯩꯅꯅꯕ ꯇꯥꯛꯍꯟꯗꯣꯏꯅꯤ, ꯑꯗꯨꯒ ꯀꯥꯡ ꯁꯥꯟꯅꯗꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯏꯅꯦꯝꯁꯤꯁꯨ ꯅꯪꯒꯤ ꯀꯥꯡꯈꯨꯠ ꯑꯣꯏꯅ ꯌꯥꯎꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯝꯗꯣꯟ ꯁꯅꯥ ꯑꯗꯨ ꯅꯣꯛꯏ꯫ ꯃꯗꯨꯗ ꯂꯩꯔꯦꯟꯇꯣꯟꯕꯤꯅ ꯃꯃꯥꯏ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, "ꯀꯥꯡ ꯁꯥꯟꯅꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯔꯒ ꯂꯩꯔꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯁꯦ ꯍꯥꯏꯕꯅꯤ꯫ ꯁꯥꯃꯨ ꯃꯊꯛꯇꯒ ꯐꯝꯃꯒ ꯆꯠꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕ." "ꯑꯦ, ꯁꯥꯃꯨ ꯇꯣꯡꯕ ꯀꯥꯏꯅ? ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯄꯗꯅꯦ ꯅꯨꯄꯤꯅ ꯀꯅꯥꯅ ꯁꯥꯃꯨ ꯊꯨꯡꯅꯒꯦ? ꯅꯄꯥ ꯅꯤꯡꯊꯧꯅ ꯇꯥꯔꯕꯗꯤ ꯅꯔꯨ ꯀꯣꯛꯀꯦ ꯍꯥꯏꯕꯤꯔꯅꯤꯅꯦ ꯅꯪꯕꯣ." "ꯑꯦ, ꯅꯨꯄꯤꯅ ꯁꯥꯃꯨ ꯇꯣꯡꯕ ꯌꯥꯗꯕ꯭ꯔꯥ? ꯑꯩꯗꯤ ꯇꯣꯡꯅꯤ꯫ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯗ ꯑꯩꯗꯤ ꯍꯥꯏꯅꯅꯤ꯫ ꯌꯥꯗ꯭ꯔꯒꯅ ꯏꯙꯧ ꯁꯅꯥꯈ꯭ꯌꯥꯗ ꯍꯥꯏꯅꯅꯤ꯫ ꯏꯙꯧꯗꯤ ꯑꯩꯕꯨ ꯂꯨꯅ ꯌꯥꯝꯅ ꯇꯧꯖꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯃꯥꯗꯤ ꯌꯥꯕꯅꯤ." "ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯈꯪꯗꯦ꯫ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤꯅꯦ ꯕꯣꯔ ꯈꯨꯔꯨꯝꯕ ꯌꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯅꯪꯅ ꯆꯠꯇ ꯌꯥꯗꯦ ꯍꯥꯏꯔꯒꯅꯅꯦ ꯀꯅꯥꯅꯣꯃ ꯑꯣꯏꯅ ꯍꯧꯔꯨꯔꯣ꯫ ꯑꯩꯗꯤ ꯊꯕꯛ ꯌꯥꯝ ꯂꯩꯔꯦ꯫ ꯃꯥꯡꯒꯣꯜꯗ ꯄꯤꯊ꯭ꯔꯥꯏ ꯆꯂꯨꯛ ꯆꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯝꯗꯣꯟ ꯁꯅꯥꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯂꯩꯔꯦꯟꯇꯣꯟꯕꯤ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯕꯣꯔ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯑꯌꯨꯛꯇꯒꯤꯅꯤ ꯂꯩꯔꯦꯟꯇꯣꯟꯕꯤꯅ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯖꯕꯗꯨ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨ ꯃꯥꯇꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯗꯨꯗ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯟꯕꯅꯤ꯫ ꯂꯩꯔꯦꯟꯇꯣꯟꯕꯤꯗꯨ ꯃꯅꯦꯝꯁꯤ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯉꯛ ꯑꯗꯨ
ꯊꯣꯡꯖꯤꯜ ꯃꯔꯨꯝ ꯑꯗꯨꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯅꯦꯝꯁꯤꯒꯤ ꯀꯥ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯨꯗ ꯃꯅꯦꯝꯁꯤ ꯈꯣꯡꯗꯣꯟ ꯁꯅꯥꯅ ꯃꯔꯨ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯁꯤꯗ ꯍꯪꯂꯨꯏ, "ꯏꯅꯦꯝꯁꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ?" ꯈꯣꯡꯗꯣꯟ ꯁꯅꯥꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗ ꯆꯣꯠꯄ ꯄꯤꯁꯤꯡ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯈꯨꯝꯂꯛꯏ, "ꯀꯞꯇꯦꯗ, ꯑꯩꯕꯨ ꯀꯞꯄ ꯃꯥꯟꯕ꯭ꯔꯅꯦ? ꯀꯞꯂꯤꯕꯗꯨꯕꯨ ꯅꯈꯨꯠꯅ ꯄꯤ ꯇꯩꯊꯣꯛꯄꯗꯣ ꯑꯩ ꯎꯍꯧꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯦꯝꯁꯤꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯝꯕꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯃꯅꯦꯝꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯐꯤ ꯑꯍꯟꯕꯒ ꯑꯝꯇ ꯁꯦꯠꯇ꯭ꯔꯤꯕ꯭ꯔꯣ? ꯀꯣꯅꯨꯡ ꯊꯣꯡꯖꯥꯎ ꯑꯁꯤꯗꯗꯤ ꯁꯥꯃꯨ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯏꯅꯦꯝꯁꯤꯕꯨ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯏꯅꯦꯝꯁꯤ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ?" "ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ." ꯃꯅꯦꯝꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯔꯦꯟꯇꯣꯝꯕꯤꯗꯨ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯏ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯡꯗꯣꯟ ꯁꯅꯥꯅ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯇ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯅ ꯃꯥꯒꯤꯗꯃꯛ ꯅꯨꯄꯥ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯕꯤꯔꯤ꯫ ꯃꯁꯤꯒꯤ ꯊꯧꯌꯥꯝ ꯄꯨꯕꯅ ꯀꯩꯔꯨꯡꯕꯤꯒ ꯁꯪꯅꯤꯡꯕꯤꯒꯅ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯉꯁꯤ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯌꯥꯎꯔꯝꯃꯤ꯫ ꯈꯣꯡꯗꯣꯟ ꯁꯅꯥꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯥꯝꯂꯝꯗꯦ ꯑꯗꯨꯅ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯞꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯅꯨꯄꯥ ꯑꯗꯨꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒꯤꯅꯤ꯫ ꯈꯣꯡꯗꯣꯟ ꯁꯅꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨ ꯂꯩꯕꯥꯛ ꯋꯥꯡꯃꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯂꯨꯈꯣꯏ ꯁꯅꯥ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯁꯅꯥꯁꯨ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯀꯗꯕꯒꯤ ꯃꯐꯤ ꯑꯅꯥꯟꯕ ꯁꯦꯠꯂꯝꯃꯤ꯫ ꯂꯨꯈꯣꯏ ꯁꯅꯥꯅ ꯂꯩꯔꯦꯟꯇꯣꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯗꯤ ꯁꯥꯃꯨꯒ ꯇꯣꯡꯗꯨꯅ ꯑꯥꯗ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯀꯅꯤ." ꯃꯁꯤꯗ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯑꯩꯁꯨ ꯆꯠꯀꯅꯤꯅ, ꯁꯥꯃꯨꯁꯨ ꯇꯣꯡꯒꯅꯤ." "ꯅꯪꯗꯤ ꯀꯅꯥꯅ ꯁꯥꯃꯨ ꯇꯣꯡꯒꯅꯤ ꯍꯥꯏꯔꯤꯕ? ꯅꯨꯄꯤꯅ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯌꯥꯗꯦ꯫ ꯅꯪꯗꯤ ꯄꯨꯕꯤꯔꯣꯏ ꯍꯥꯏꯕꯗꯣ?" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯈꯣꯏ ꯁꯅꯥ ꯑꯗꯨ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯁꯅꯥꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯝꯕꯤꯗꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯏ꯫ ꯃꯥꯅ ꯍꯧꯅ ꯀꯞꯄ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯁꯤꯟ ꯊꯨꯡꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯁꯤ ꯌꯥꯏꯃ ꯊꯕꯥꯁꯅꯥ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥꯁꯅꯥꯅ ꯂꯩꯔꯦꯟꯇꯣꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯩꯔꯦꯟꯇꯣꯝꯕꯤ, ꯅꯪꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ?" ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯄꯥꯎ ꯇꯝꯃꯤ, "ꯏꯃꯥꯁꯤ, ꯂꯨꯈꯣꯏ ꯁꯅꯥꯅ ꯑꯩꯕꯨ ꯁꯥꯃꯨ ꯇꯣꯡꯍꯜꯂꯣꯏ, ꯕꯣꯔ ꯈꯨꯔꯨꯝꯕ ꯄꯨꯕꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕ." "ꯑꯗꯨꯗꯤ ꯑꯆꯨꯝꯕ ꯋꯥꯅꯤ ꯀꯩꯅꯣ? ꯅꯨꯄꯤꯅ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯁꯥꯃꯨ ꯇꯣꯡꯕ ꯍꯧꯅꯗꯦ꯫ ꯅꯄꯥꯕꯨꯡ ꯇꯥꯔꯕꯗꯤ ꯃꯩ ꯍꯧꯔꯅꯤꯅꯦ ꯅꯪꯕꯣ." "ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ, ꯑꯩꯗꯤ ꯆꯠꯅꯤ ꯍꯥꯏꯔꯤꯁꯤꯅꯤ." ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄꯤ ꯆꯅꯤꯡ ꯂꯩꯃ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯒꯤ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯄ? ꯆꯠꯄ ꯌꯥꯔꯣꯏ꯫ ꯅꯨꯄꯤ ꯅꯪꯅ ꯀꯔꯝꯅ ꯁꯥꯃꯨ ꯇꯣꯡꯒꯗꯧꯔꯤꯕꯅꯣ? ꯀꯣꯅꯨꯡ ꯑꯁꯦ ꯅꯤꯡꯊꯧ ꯄꯥꯟꯗꯕ ꯑꯃꯒꯨꯝ ꯎꯈ꯭ꯔꯒꯅꯤ ꯃꯤꯌꯥꯝꯅ꯫ ꯂꯥꯎ, ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯨ ꯂꯥꯎꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯏ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯂꯥꯎꯗꯨꯅ ꯀꯞꯄꯤ꯫ ꯃꯍꯥꯛꯅ ꯀꯞꯄꯒ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯅꯥꯀꯣꯡꯗ ꯌꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯗꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯅꯥꯎ ꯑꯇꯣꯟꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯩꯔꯦꯟꯇꯣꯝꯕꯤ, ꯅꯪꯅ ꯀꯞꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ?" ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯄꯥꯎ ꯇꯝꯃꯤ, "ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ꯫ ꯏꯃꯥꯅꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕ." ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯎ, ꯀꯩꯗꯧꯒꯦ? ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛꯇ ꯂꯥꯛꯄ ꯑꯁꯤꯕꯣ? ꯑꯉꯥꯡꯅꯤꯅ ꯁꯥꯃꯨ ꯇꯣꯡꯅꯤꯡꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ." ꯆꯅꯤꯡ ꯂꯩꯃꯅ, "ꯏꯆꯦꯝꯁꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯟꯈꯠꯃꯟꯕ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯦ ꯅꯋꯥꯡꯉꯤ꯫ ꯂꯩꯄꯥꯛ ꯋꯥꯊꯣꯛ ꯑꯣꯏꯅꯅꯕꯅꯤ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯟꯇꯣꯝꯕꯤꯕꯨ ꯆꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯕꯣꯔ ꯈꯨꯔꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯗꯤ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯄ ꯐꯪꯍꯧꯗꯕꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯃꯅꯦꯝꯁꯤ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ "ꯂꯩꯔꯦꯟꯇꯣꯝꯕꯤ, ꯁꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ. ꯀꯥꯡ ꯑꯣꯏꯅꯅꯦ ꯐꯖꯅ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ." ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨ ꯁꯅꯥꯅ ꯆꯪꯂꯛꯇꯨꯅ ꯂꯩꯔꯦꯟꯇꯣꯝꯕꯤꯕꯨ ꯀꯧꯔꯛꯏ, "ꯂꯩꯔꯦꯟꯇꯣꯝꯕꯤ, ꯂꯣꯏꯖꯥ ꯂꯥꯛꯄ ꯂꯥꯛꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯪꯕꯨ ꯊꯤꯗꯨꯅ ꯂꯩꯍꯧꯔꯦ. ꯊꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ."
ꯂꯩꯔꯦꯟꯇꯣꯝꯕꯤꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯥꯡꯁꯪꯕꯨꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯋꯥꯏ ꯇꯩꯅꯨꯔꯥ ꯑꯃ ꯄꯥꯏꯔꯒ ꯀꯥꯡꯁꯪꯕꯨꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯋꯥꯏ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯀꯥꯡ ꯁꯥꯟꯅꯕ ꯍꯧꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯨꯈꯣꯏ ꯁꯅꯥ ꯑꯗꯨ ꯐꯠ ꯂꯥꯛꯏ꯫ ꯋꯥꯏ ꯇꯩꯊꯣꯛꯂꯕ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯒꯥꯡ ꯌꯩꯗꯨꯅ ꯐꯝꯊꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯁꯅꯥꯅ ꯑꯗꯨꯝꯅ ꯇꯧꯔꯕ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯝꯕꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯂꯨꯈꯣꯏ ꯁꯅꯥ, ꯑꯉꯥꯎꯕꯧ! ꯑꯩꯅ ꯐꯖꯅ ꯋꯥꯏ ꯇꯩꯊꯣꯛꯂꯕ ꯑꯁꯤ ꯅꯪꯅ ꯐꯝꯅꯅꯕ ꯅꯠꯇꯦ, ꯊꯨꯅ ꯍꯧꯒꯠꯂꯣ ꯑꯗꯨꯒ ꯆꯠꯈꯣ." "ꯁꯤꯕꯨ ꯅꯪꯇꯪꯒꯤ ꯃꯐꯝꯂꯣ? ꯑꯩꯒꯤꯁꯨ ꯃꯐꯝꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯅꯤ꯫ ꯑꯩꯅ ꯂꯩꯅꯤꯡꯕ, ꯑꯩꯅ ꯐꯝꯅꯤꯡꯕ ꯃꯐꯝꯗ ꯐꯝꯒꯅꯤ꯫ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ?" ꯑꯁꯦꯡꯕꯅꯤ, ꯂꯨꯈꯣꯏ ꯁꯅꯥ ꯑꯁꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯤꯕꯥ ꯃꯆꯥ ꯑꯣꯏꯕꯅ ꯇꯧꯅꯤꯡꯕꯗ ꯃꯅꯤꯡ ꯇꯧꯔꯝꯃꯤ꯫ ꯃꯉꯛꯁꯨ ꯌꯥꯝꯅ ꯍꯥꯏꯒꯠꯂꯝꯃꯤ꯫ ꯃꯄꯥ ꯃꯃꯥꯁꯨ ꯑꯃꯠꯇ ꯀꯤꯔꯝꯗꯦ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯃꯄꯥꯕꯨꯡꯗ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥ, ꯇꯨ ꯀꯥꯡꯁꯪꯕꯨꯡꯗ ꯃꯤꯅ ꯀꯥꯡ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯂꯨꯈꯣꯏ ꯁꯅꯥꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕ꯫ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ." "ꯍꯥ, ꯂꯨꯈꯣꯏ ꯁꯅꯥꯕꯣ? ꯆꯠꯂꯣ ꯆꯠꯂꯣ, ꯂꯨꯈꯣꯏ ꯁꯅꯥꯕꯨ ꯀꯧꯔꯨꯆꯣ, ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯨꯆꯣ." ꯂꯩꯔꯦꯟꯇꯣꯝꯕꯤ ꯑꯗꯨ ꯊꯨꯅ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯀꯥꯡꯁꯪꯕꯨꯡ ꯃꯌꯥꯏꯗ ꯐꯝꯂꯤꯕ ꯂꯨꯈꯣꯏ ꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯨꯈꯣꯏ, ꯅꯪ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯅ ꯂꯥꯛꯑꯣ ꯍꯥꯏꯍꯧꯕꯅꯤ." ꯂꯨꯈꯣꯏ ꯁꯅꯥꯅ ꯈꯨꯝꯂꯛꯏ, "ꯅꯪ ꯄꯥꯎ ꯇꯝꯂꯨꯔꯤꯔꯥ? ꯇꯝꯗ꯭ꯔꯗꯤ ꯅꯪꯕꯨ ꯐꯍꯟꯒꯦ ꯈꯪꯒꯅꯤ." ꯂꯨꯈꯣꯏ ꯁꯅꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯝꯃꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤ ꯑꯗꯨ ꯀꯞꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯁꯅꯥꯅ ꯅꯤꯡꯊꯦꯝꯂꯨꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ "ꯏꯃꯥꯁꯤꯕꯦꯝꯃ, ꯂꯨꯈꯣꯏ ꯁꯅꯥꯅ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯁꯝ ꯐꯣꯏꯗꯨꯅ ꯈꯠꯅꯍꯧꯔꯤ." ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯂꯩꯃ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯀꯥꯡꯁꯪꯕꯨꯡ ꯇꯝꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯁꯅꯥꯒ ꯂꯩꯔꯦꯟꯇꯣꯝꯕꯤꯒ ꯈꯠꯅꯔꯤꯕ ꯑꯗꯨ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯂꯨꯈꯣꯏ ꯁꯅꯥ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯁꯝ ꯑꯁꯤꯕꯨ ꯐꯣꯏꯔꯤꯕ?" ꯂꯨꯈꯣꯏ ꯁꯅꯥꯅ ꯈꯨꯝꯂꯛꯏ, "ꯏꯃꯥꯁꯦ, ꯃꯥꯅ ꯑꯩꯕꯨ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯊꯣꯛꯂꯨꯔꯤꯕ." ꯊꯕꯥꯁꯅꯥꯅ ꯂꯩꯔꯦꯟꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯂꯩꯔꯦꯟꯇꯣꯝꯕꯤ, ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯗ ꯅꯪꯗꯤ ꯀꯔꯤ ꯄꯥꯎ ꯇꯝꯃꯨꯔꯤꯕ?" ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯈꯨꯝꯂꯛꯏ, "ꯀꯥꯡ ꯁꯥꯟꯅꯕ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯀꯥꯡꯁꯪꯕꯨꯡ ꯑꯁꯦ ꯁꯤꯠ ꯅꯥꯟꯅ ꯋꯥꯏ ꯍꯦꯛ ꯇꯩꯊꯣꯛꯄꯒ ꯂꯨꯈꯣꯏ ꯁꯅꯥꯅ ꯐꯠ ꯂꯥꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯤꯕ꯫ ꯑꯩꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯗꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯗ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯂꯨꯕꯅꯤ." ꯆꯅꯤꯡꯂꯩꯃꯅ ꯂꯨꯈꯣꯏ ꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯂꯨꯈꯣꯏ ꯁꯅꯥ, ꯅꯪꯗꯤ ꯀꯔꯤꯒꯤ ꯀꯥꯡꯁꯪꯕꯨꯡ ꯃꯌꯥꯏꯗ ꯐꯝꯂꯨꯔꯤꯕ?" ꯂꯨꯈꯣꯏ ꯁꯅꯥꯅ ꯐꯠ ꯈꯨꯝꯗꯣꯔꯛꯏ, "ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯐꯝꯅꯤꯡꯕ ꯐꯝꯕꯗ ꯀꯅꯥꯅ ꯑꯌꯦꯠꯄ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯏꯄꯥ ꯅꯤꯡꯊꯧꯅꯤ꯫ ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯅꯤ." ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯊꯦꯛꯂꯤꯕ ꯉꯛꯆꯥꯎ ꯑꯁꯤ ꯍꯦꯟꯃꯟꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯊꯑꯣꯏꯅ ꯇꯧꯕꯗꯤ ꯑꯣꯏꯔꯝꯂꯣꯏ, ꯏꯟꯁꯤꯟꯕ ꯑꯃ ꯌꯥꯎꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯕꯥ ꯄꯣꯛꯄ ꯑꯃꯁꯨꯡ ꯅꯤꯡꯉꯣꯜ ꯄꯣꯛꯄꯒꯤ ꯈꯦꯠꯅꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃꯁꯨ ꯎꯕ ꯐꯪꯂꯝꯃꯤ꯫ ꯆꯅꯤꯡꯂꯩꯃꯅ ꯃꯆꯦꯝꯁꯤ ꯌꯥꯏꯃꯕꯨ ꯀꯌꯥ ꯌꯥꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯅꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯅꯝ ꯑꯗꯨꯗ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯁꯦꯠ ꯁꯦꯠ ꯑꯅꯤ ꯑꯍꯨꯝꯂꯛ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯀꯥꯡ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯕ꯭ꯔꯥ? ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯇꯧꯕ ꯁꯥꯕ꯭ꯔꯥ? ꯆꯠꯂꯣ, ꯅꯪꯒꯤ ꯀꯥꯗ ꯆꯠꯂꯣ." ꯂꯩꯔꯦꯟꯇꯣꯝꯕꯤꯕꯨ ꯐꯨꯕ ꯑꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤꯅ ꯁꯠ ꯍꯥꯏꯔꯛꯏ, "ꯆꯅꯤꯡ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯥ ꯂꯩꯔꯦꯟꯇꯣꯝꯕꯤꯕꯨ ꯐꯨꯕꯗꯤ? ꯑꯉꯥꯡꯅꯤ, ꯀꯥꯡ ꯁꯥꯟꯅꯅꯤꯡꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯁꯥꯟꯅꯖꯁꯅꯨ, ꯀꯩꯗꯧꯕꯒꯦ? ꯋꯥꯔꯨ ꯅꯨꯡꯖꯨ ꯊꯣꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯁꯥꯟꯅꯗꯕꯅ ꯍꯦꯟꯅ ꯐꯠꯇꯕ꯭ꯔꯣ ꯏꯆꯦꯝꯍꯜ?" ꯊꯕꯥꯁꯅꯥꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯇꯣꯝꯕꯤꯗ ꯐꯨꯕꯤꯒꯅꯨ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯈꯣꯏ ꯁꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯂꯨꯈꯣꯏ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯆꯦꯝꯁꯤꯒꯤ ꯀꯥꯡꯁꯪꯕꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯨꯔꯤꯕ ꯑꯗꯨꯕꯣ? ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" ꯊꯕꯥꯁꯅꯥꯅ ꯃꯆꯥꯅꯨꯄꯥ ꯂꯨꯈꯣꯏ ꯁꯅꯥꯕꯨ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯗꯝꯗꯝ ꯑꯅꯤꯔꯛ ꯊꯥꯏ꯫ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯊꯥꯅꯤꯡꯗꯨꯅ ꯊꯥꯕꯗꯤ ꯅꯠꯇꯦ, ꯃꯆꯦꯝꯍꯜꯅꯁꯨ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯤꯆꯪ ꯆꯪꯈꯤꯕ ꯑꯗꯨꯅ ꯁꯥꯎꯅꯤꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯇꯥꯏꯅꯔꯤꯕꯅꯤ꯫ ꯆꯅꯤꯡꯂꯩꯃꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯄꯣꯛꯄ, ꯄꯤꯕꯥ ꯄꯣꯛꯄ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ
ꯃꯆꯥꯅꯨꯄꯤ ꯂꯩꯔꯦꯟꯇꯣꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤ, ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯈꯛ ꯀꯥꯎꯒꯅꯨ꯫ ꯀꯩꯗꯧꯅꯨꯡꯗ ꯂꯨꯈꯣꯏ ꯁꯅꯥꯒ ꯅꯪꯒ ꯃꯥꯟꯅꯗꯨꯅ ꯈꯠꯅꯒꯅꯨ꯫ ꯃꯍꯥꯛꯇꯤ ꯄꯤꯕꯥꯅꯤ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯈꯨꯝꯗꯣꯔꯛꯏ, ꯀꯔꯤꯒꯤ ꯃꯥꯟꯅꯗꯅꯤ? ꯈꯟꯅꯅꯕꯗꯤ ꯃꯥꯇꯅ ꯑꯗꯨꯝ ꯍꯧꯔꯒ꯫ ꯃꯍꯥꯛꯅ ꯄꯤꯕꯥ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯩꯁꯨ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯏ ꯀꯩꯅꯣ? ꯅꯪꯁꯦ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗꯀꯣ, ꯂꯨꯈꯣꯏ ꯁꯅꯥꯒꯤ ꯃꯃꯥ ꯑꯁꯤꯅ꯫ ꯑꯩꯗꯤꯅꯦ ꯄꯤꯕꯥ ꯄꯣꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯁꯦ ꯊꯥꯡꯀꯠꯂꯒ ꯆꯠꯂꯤꯕ ꯑꯁꯤ ꯎꯗꯕ꯭ꯔꯣ? ꯃꯆꯥ ꯑꯁꯤꯗꯁꯨ ꯐꯠꯇꯕ ꯀꯌꯥꯅ ꯏꯟꯁꯤꯜꯂꯤꯕ꯫ ꯃꯍꯥꯛ ꯊꯛ ꯀꯣꯅꯨꯡ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯈꯣꯝꯗꯣꯟ ꯁꯅꯥ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯜꯗꯒꯤ ꯂꯩꯔꯦꯟꯇꯣꯝꯕꯤ ꯑꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯅꯦꯝꯁꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯦꯝꯁꯤꯕꯦꯝꯃ, ꯅꯪ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯒꯦ? ꯈꯣꯝꯗꯣꯟ ꯁꯅꯥ ꯉꯁꯤꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗꯤ ꯃꯅꯦꯝ ꯁꯤꯖꯁꯤꯡꯅꯁꯨ ꯂꯣꯏꯅ ꯌꯥꯔꯝꯃꯤ, ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯗ ꯍꯥꯏꯔꯨꯕꯗꯤ ꯉꯝꯖꯗꯦ꯫ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛ ꯑꯗꯨꯕꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯂꯩꯔꯦꯟꯇꯣꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯔꯦꯟ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯒꯦꯗꯅ꯫ ꯅꯪꯕꯨ ꯏꯅꯦꯒꯤ ꯊꯕꯛ ꯑꯃꯇ ꯇꯧꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯍꯥꯏꯌꯣ, ꯉꯝꯅꯤꯌꯦ꯫ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥ ꯑꯁꯦ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯋꯥꯁꯛꯑꯣ꯫ ꯅꯪꯅ ꯉꯝꯂꯕꯗꯤ ꯇꯨ ꯅꯅꯦꯝꯁꯤꯒꯤ ꯊꯕꯨ ꯃꯅꯨꯡꯗ ꯌꯥꯎꯕ ꯐꯤꯒꯤ ꯑꯆꯧꯕ ꯂꯥꯏꯐꯗꯤꯕꯤ ꯑꯗꯣ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕ ꯂꯥꯏꯐꯗꯤꯕꯤꯅꯤ꯫ ꯃꯗꯨꯕꯨ ꯄꯤꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯁꯠ ꯍꯣꯏ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯗꯨꯗ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯁꯅꯥꯈ꯭ꯌꯥ ꯃꯥꯁꯤꯗꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ, ꯑꯗꯨꯒꯅꯦ ꯃꯤ ꯑꯃꯠꯇꯗꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ꯫ ꯇꯜꯂꯤ ꯀꯩꯁꯨ꯫ ꯏꯕꯦꯟ ꯁꯅꯥꯈ꯭ꯌꯥ ꯃꯥꯁꯤꯗ ꯋꯥ ꯍꯪꯂꯛꯄꯗꯗꯤ ꯂꯣꯠꯄ ꯉꯝꯗꯦ꯫ ꯑꯗꯨꯗꯤ ꯅꯪ ꯂꯥꯏꯐꯗꯤꯕꯤ ꯄꯤꯗꯕ ꯇꯥꯕ꯫ ꯏꯅꯦꯝꯁꯤ, ꯑꯩ ꯍꯥꯏꯗꯣꯛꯂꯔꯣꯏꯒꯦ꯫ ꯁꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯍꯣꯔꯦꯟꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯑꯗꯨꯗ ꯅꯪꯅꯦ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯀꯣꯅꯨꯡꯒꯤ ꯂꯥꯏꯁꯪꯗ ꯆꯠꯂꯨꯆꯣ꯫ ꯉꯁꯤ ꯑꯁꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯔꯛꯂꯝꯒꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯣꯏꯅ ꯀꯠꯂꯝꯒꯅꯤ꯫ ꯈꯦꯇ꯭ꯔꯤ ꯗꯨꯍꯣꯟꯅ ꯂꯣꯏꯅ ꯁꯤꯜꯂꯥꯡꯂꯝꯒꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯂꯩꯃꯟ ꯑꯃ ꯅꯤꯔꯛꯑꯣ, ꯉꯝꯅꯅꯕ ꯅꯤꯔꯛꯑꯣ꯫ ꯃꯗꯨꯕꯨ ꯄꯨꯔꯒ ꯏꯅꯦꯒꯤꯗ ꯑꯃꯨꯛ ꯂꯥꯛꯎꯀꯣ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯅ, ꯈꯦꯇ꯭ꯔꯤ ꯗꯨꯍꯣꯟ ꯍꯥꯏꯕ? ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯕ ꯃꯤꯅꯤ꯫ ꯍꯩꯃꯟ ꯂꯩꯃꯟ ꯅꯤꯕ ꯂꯥꯛꯄ ꯃꯤ ꯃꯈꯩ ꯂꯣꯏꯅ ꯇꯥꯟꯊꯣꯛꯄꯅꯤ꯫ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥ ꯌꯥꯎꯗꯕꯁꯤꯗꯤ ꯃꯍꯥꯛ ꯌꯥꯎꯔꯗꯤꯅꯦ ꯑꯗꯨꯝꯅ ꯇꯧꯔꯛꯂꯣꯏ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯣꯔꯦꯟ ꯄꯨꯗꯨꯅ ꯂꯥꯛꯂꯒꯦ꯫ ꯑꯗꯣ ꯂꯥꯏꯐꯗꯤꯕꯤ ꯄꯤꯕ ꯀꯥꯎꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯟꯇꯣꯝꯕꯤꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯐꯝꯅ ꯐꯝꯅ ꯈꯜꯂꯤ, ꯂꯩꯃꯟ ꯑꯗꯨꯕꯨ ꯂꯩꯔꯕꯗꯤ ꯌꯥꯔꯦ꯫ ꯑꯃꯥꯏꯕꯤ ꯇꯊꯣꯠꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯏꯁꯣꯟ ꯇꯧꯍꯜꯂꯨꯒꯦ꯫ ꯍꯩꯖꯤꯡ ꯈꯔꯥꯏ ꯊꯨꯒꯥꯏꯒꯦ, ꯂꯨꯍꯣꯡꯕ ꯀꯥꯏꯍꯟꯒꯦ ꯈꯪꯒꯅꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯗꯨ ꯃꯙꯧ ꯁꯅꯥꯈ꯭ꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯏꯁꯪ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯙꯧꯒ ꯃꯈꯣꯏ ꯑꯅꯤꯒꯁꯤ ꯌꯥꯝꯅ ꯆꯥꯟꯅꯖꯕꯅꯤ꯫ ꯂꯥꯏꯁꯪ ꯑꯗꯨ ꯌꯧꯔꯗꯨꯅ ꯂꯩꯔꯦꯟꯇꯣꯝꯕꯤ ꯑꯗꯨ ꯆꯤꯠ ꯂꯤꯊꯍꯧꯏ꯫ ꯑꯗꯨꯒ ꯂꯥꯏꯁꯪ ꯄꯥꯟꯅꯕ ꯈꯦꯇ꯭ꯔꯤ ꯗꯨꯍꯣꯟ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒ꯭ꯌꯥ, ꯂꯥꯏꯗ ꯀꯠꯄꯒꯤ ꯂꯩꯃꯟ ꯑꯃꯇ ꯂꯧꯖꯒꯦ꯫ ꯗꯨꯍꯣꯟ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯀꯌꯥꯗꯅꯣꯅꯦꯍꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ? ꯆꯠꯂꯨ ꯆꯠꯂꯨ, ꯀꯗꯥꯏꯗꯒꯤ ꯂꯩꯃꯟꯅꯣ? ꯂꯩꯃꯟꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯂꯩꯔꯕꯁꯨ ꯄꯤꯕ ꯌꯥꯗꯦ꯫ ꯑꯉꯥꯡꯅ ꯂꯩꯃꯟ ꯈꯨꯟꯕ ꯌꯥꯗꯦ꯫ ꯂꯥꯏꯗ ꯀꯠꯄ ꯂꯩꯅꯤ, ꯅꯈꯣꯡ ꯅꯈꯨꯠꯅ ꯁꯣꯛꯀꯅꯤ ꯇꯧꯍꯩꯗꯦ꯫ ꯆꯠꯂꯨ ꯆꯠꯂꯨ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯃꯕꯦꯟ ꯁꯤꯖ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯃꯕꯦꯟ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯟꯁꯤ, ꯇꯨ ꯑꯁꯤꯒꯤ ꯈꯦꯇ꯭ꯔꯤ ꯗꯨꯍꯣꯟ ꯑꯁꯤꯅ ꯂꯩꯃꯟ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ? ꯇꯧꯍꯩꯗꯦ ꯇꯧꯍꯩꯗꯦ꯫ ꯀꯔꯤꯒꯤ ꯂꯩꯃꯟꯅꯣ? ꯅꯪꯅ ꯑꯃꯨꯛ ꯄꯥꯝꯂꯨꯔꯤꯕ ꯑꯗꯨꯅ? ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯃꯅꯦꯝ ꯁꯤꯖꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯁꯤꯒꯤ ꯈꯥꯒꯦ ꯂꯩꯍꯥꯎ ꯑꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯄꯤꯌꯣ꯫ ꯅꯪꯅ ꯄꯥꯝꯂꯒꯅꯅꯦ ꯏꯕꯦꯟꯅ ꯂꯩꯀꯣꯜꯗꯒꯤ ꯑꯃ ꯍꯦꯛ ꯄꯤꯒꯦ꯫ ꯂꯩꯔꯦꯟꯇꯣꯝꯕꯤ ꯑꯗꯨ ꯀꯞꯊꯣꯔꯛꯏ꯫
ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯕꯦꯟ ꯁꯤꯖꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯗꯨꯍꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯁꯨ ꯅꯨꯄꯤꯁꯦ ꯅꯤꯡꯉꯥꯏ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯕ, ꯈꯥꯒꯦ ꯂꯩꯍꯥꯎ ꯑꯗꯣ ꯑꯃꯠꯇ ꯍꯦꯛ ꯄꯤꯔꯛꯎ." ꯁꯅꯥꯀ꯭ꯌꯥꯝ ꯑꯁꯤꯅ ꯍꯥꯏꯔꯕꯗꯤ ꯗꯨꯍꯣꯟ ꯑꯗꯨꯁꯨ ꯂꯥ ꯃꯇꯠ ꯑꯃꯗ ꯂꯩꯃꯟ ꯑꯗꯨꯕꯨ ꯍꯥꯞꯇꯨꯅ ꯄꯤꯔꯛꯏ꯫ ꯂꯩꯔꯦꯟꯇꯣꯟꯕꯤꯅ ꯃꯗꯨꯕꯨ ꯂꯧꯏ꯫ ꯃꯗꯨꯕꯨ ꯄꯨꯔꯒ ꯂꯩꯔꯦꯟꯇꯣꯟꯕꯤ ꯑꯗꯨ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯅꯦꯝꯁꯤ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯩꯃꯟ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯅꯦꯗꯒꯤ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯕꯨ ꯂꯧꯔꯛꯂꯝꯃꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯇꯣꯂꯦꯟ ꯈꯣꯝꯕ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯔꯦꯟꯇꯣꯟꯕꯤꯒ ꯈꯣꯝꯗꯣꯟ ꯁꯅꯥꯒ ꯂꯣꯟꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯥꯡꯖꯩꯕꯨꯡ ꯃꯄꯥꯜꯒꯤ ꯂꯝꯍꯥꯡ ꯄꯔꯦꯡ ꯑꯗꯨꯗ ꯈꯣꯝꯗꯣꯟ ꯁꯅꯥꯒ ꯇꯣꯂꯦꯟ ꯈꯣꯝꯕꯒ ꯎꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯈꯣꯝꯗꯣꯟ ꯁꯅꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ, ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯀꯣꯅꯨꯡ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯊꯕꯥꯁꯅꯥꯅ ꯂꯩꯔꯦꯟꯇꯣꯟꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯩꯔꯦꯟ, ꯅꯅꯦꯝꯁꯤꯒ ꯅꯪꯒꯗꯤ ꯌꯥꯝ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯕꯗꯥꯏꯅꯦ? ꯅꯅꯦꯝꯁꯤꯅ ꯆꯦꯟꯈꯤꯕ ꯑꯁꯦ ꯅꯪꯒꯤ ꯈꯨꯠ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤꯅꯦ?" ꯆꯤꯡꯂꯦꯝꯕꯤꯅ ꯈꯨꯝꯂꯛꯏ, "ꯑꯉꯥꯡ ꯑꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ, ꯃꯍꯥꯛꯅ ꯀꯔꯤ ꯈꯪꯂꯗꯅ ꯑꯗꯨꯝꯅ ꯇꯧꯒꯗꯧꯔꯤꯕꯅꯣ?" ꯂꯩꯔꯦꯟꯇꯣꯟꯕꯤ ꯇꯨꯃꯤꯟ ꯂꯩ, ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯃꯒꯤ ꯃꯑꯣꯡꯗ꯫ ꯂꯩꯔꯦꯟꯇꯣꯟꯕꯤ ꯃꯊꯧꯅꯥ ꯐꯕꯤꯅꯤ, ꯑꯆꯨꯝꯕꯒꯤ ꯋꯥꯈꯜ ꯈꯟꯕꯤꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯄꯥꯝꯖꯕꯤꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯑꯗꯨꯅ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯁꯅꯥ ꯃꯇꯝ ꯈꯔꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯋꯥꯈꯜ ꯂꯧꯁꯤꯡ ꯍꯦꯟꯒꯠꯅꯕ ꯃꯍꯩ ꯀꯌꯥ ꯇꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯔꯦꯟꯇꯣꯟꯕꯤꯁꯨ ꯌꯥꯝꯅ ꯆꯠꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯈꯤꯗꯦ꯫ ꯃꯃꯥ ꯆꯅꯤꯡ ꯂꯩꯃꯅ ꯇꯠꯇꯅ ꯍꯥꯏꯕꯤ, "ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ꯫ ꯅꯨꯄꯤ ꯅꯪꯅ ꯀꯔꯝꯅ ꯂꯩꯄꯥꯛ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯀꯗꯣꯏꯅꯣ? ꯅꯪꯒꯤ ꯍꯥꯛꯇꯛ ꯑꯁꯤꯗ ꯅꯃꯥ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯔꯕꯅꯤ꯫ ꯅꯪꯕꯨ ꯈꯤꯇ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯕꯒꯦ?" ꯃꯅꯦꯝꯁꯤ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯁꯨ ꯀꯣꯅꯨꯡꯗꯒꯤ ꯏꯟꯊꯣꯛꯄꯤꯈꯤ꯫ ꯑꯃꯨꯁꯅꯥ ꯍꯣꯏꯒ ꯂꯩꯃꯤꯟꯅꯔꯝꯕ ꯑꯗꯨꯁꯨ ꯈꯥꯏꯗꯣꯛꯄꯤꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦꯟꯇꯣꯟꯕꯤ ꯃꯍꯥꯛ ꯃꯊꯟꯇ ꯉꯥꯏꯔꯦ꯫ ꯅꯣꯡꯃꯁꯨ ꯆꯅꯤꯡ ꯂꯩꯃꯒ ꯆꯤꯡꯂꯦꯝꯕꯤꯒ ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯔꯝꯃꯤ꯫ ꯆꯅꯤꯡ ꯂꯩꯃꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ, "ꯏꯆꯦꯝꯍꯜ, ꯉꯁꯤꯒꯤꯗꯤ ꯂꯩꯔꯦꯟꯇꯣꯟꯕꯤꯁꯦ ꯑꯩꯒꯤꯗ ꯇꯨꯝꯍꯜꯂꯒꯦ꯫ ꯏꯆꯥꯁꯦ ꯅꯨꯄꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯃꯄꯨꯡꯁꯨ ꯐꯥꯔꯛꯂꯦ꯫ ꯃꯤꯅ ꯎꯈ꯭ꯔꯒ ꯃꯆꯥꯕꯨ ꯅꯥꯎꯀꯣꯟꯗꯕꯤ ꯃꯥꯟꯈ꯭ꯔꯒꯅꯤ." ꯆꯤꯡꯂꯦꯝꯕꯤꯅ, "ꯍꯣꯏꯗ ꯍꯣꯏꯗ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯆꯦꯝꯍꯜ ꯑꯩꯗꯤ ꯏꯆꯥꯁꯨ ꯄꯣꯛꯇꯕ ꯑꯁꯤꯗ ꯑꯗꯨꯛ ꯇꯧꯕꯅꯤ꯫ ꯂꯩꯔꯦꯟꯇꯣꯟꯕꯤ ꯑꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯃꯍꯥꯛꯄꯨ ꯑꯗꯨꯛ ꯅꯨꯡꯁꯤꯔꯨꯕꯒꯤ ꯇꯧꯕꯅꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅꯅꯦ, ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯃꯥꯕꯨ ꯀꯧꯔꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯍꯧ ꯑꯃ ꯂꯥꯛꯄꯒꯨꯝ ꯃꯆꯤ ꯃꯆꯤꯗ ꯌꯦꯠꯄ ꯊꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯗꯅꯤ ꯅꯤꯡꯊꯦꯝ ꯅꯨꯕꯤꯁꯤꯡꯒꯤ ꯆꯞ ꯆꯥꯕ ꯋꯥꯌꯦꯜ ꯑꯃ ꯉꯥꯡꯅꯔꯛꯀꯗꯕ ꯑꯁꯤꯁꯨ꯫ ꯀꯔꯤꯕꯨ ꯑꯣꯏꯒꯗꯧꯔꯤꯕ ꯌꯦꯡꯕ ꯇꯥꯏ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯧꯒꯜ ꯇꯧꯕꯤ ꯀꯩꯔꯨꯡꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯒ ꯁꯪꯂꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯟꯅ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯂꯩꯃ ꯑꯍꯨꯝ ꯑꯁꯤꯗ ꯍꯨ ꯀꯥꯝꯁꯤꯟꯗꯨꯅ ꯈꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯀꯩꯔꯨꯡꯕꯤꯅ ꯊꯕꯥꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯂꯩꯃ, ꯑꯩ ꯀꯩꯔꯨꯡꯕꯤꯅꯤ꯫ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯒꯤꯗ ꯂꯥꯛꯄꯅꯤ." ꯊꯕꯥꯁꯅꯥꯒ ꯀꯩꯔꯨꯡꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯈꯔ ꯀꯧꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯊꯕꯥꯁꯅꯥꯅ ꯈꯨꯝꯃꯤ, "ꯀꯩꯔꯨꯡꯕꯤ, ꯀꯔꯤ ꯂꯩꯔꯦ? ꯅꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄ ꯑꯁꯤꯕꯣ?" "ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯀꯔꯤ ꯄꯥꯎꯅꯣ? ꯀꯔꯤꯕꯨ ꯑꯣꯏꯅꯤ ꯍꯥꯏꯕꯒꯦ? ꯅꯆꯦꯝ ꯑꯍꯜꯒ ꯑꯇꯣꯟꯕꯤꯒ ꯑꯅꯤ ꯑꯁꯤꯒꯤꯅꯤꯗꯅ꯫ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕ ꯌꯥꯕ ꯋꯥꯒ ꯅꯠꯇꯦꯀꯣ." ꯊꯕꯥꯁꯅꯥꯅ ꯃꯆꯦꯝꯒ ꯃꯅꯥꯎꯒꯒꯤ ꯋꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯇꯥꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ "ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨꯁꯦ." "ꯋꯥ ꯑꯁꯤꯕꯨꯗꯤ ꯑꯩ ꯍꯥꯏꯔꯒꯦ, ꯑꯗꯣ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤ ꯍꯥꯏꯕꯗꯤ ꯈꯛ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ? ꯉꯔꯥꯡꯗꯣ ꯆꯤꯡꯗꯒꯤ ꯂꯣꯏꯄꯣꯠ ꯀꯥꯔꯛꯏꯗꯅ, ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯊꯝꯁꯤꯒꯦ ꯍꯪꯒꯦ ꯍꯥꯏꯗꯨꯅ
ꯂꯩꯃ ꯑꯍꯜꯒꯤ ꯀꯥꯗ ꯆꯪꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯃ ꯑꯇꯣꯟꯕꯤ ꯆꯅꯤꯡ ꯂꯩꯃꯒ ꯂꯣꯟꯅ ꯋꯥ ꯇꯥꯅꯔꯒ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯑꯩꯅ ꯂꯣꯟꯅ ꯇꯥꯔꯛꯄꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯃꯤ ꯀꯩꯔꯨꯡꯕꯤ? ꯅꯪꯕꯨ ꯁꯠ ꯑꯃꯨꯛ ꯀꯩꯗꯧꯕꯒꯦ? ꯍꯣ ꯀꯔꯤꯕꯨ ꯑꯣꯏꯅꯤ? ꯅꯪꯒꯤ ꯅꯆꯥ ꯑꯁꯤꯒꯤ ꯃꯔꯝꯗꯅꯤꯗꯅ꯫ ꯅꯪꯒꯤ ꯅꯆꯥꯅ ꯂꯩꯕꯥꯛ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯤꯕꯅꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯁꯦ ꯂꯩꯃ ꯑꯍꯜꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤꯗꯣ꯫ ꯂꯩꯃ ꯑꯅꯤ ꯑꯁꯤꯅ ꯂꯧꯇꯨꯅꯔꯒ ꯅꯪꯒꯤ ꯅꯆꯥ ꯂꯨꯈꯣꯏ ꯁꯅꯥꯕꯨꯅ ꯃꯥꯡꯍꯜꯂꯒ ꯂꯩꯔꯦꯟꯇꯣꯝꯕꯤꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯑꯁꯤꯅꯤꯅꯦ꯫ ꯀꯩꯔꯨꯡꯕꯤꯅ ꯇꯝꯂꯛꯄ ꯄꯥꯎ ꯑꯁꯤ ꯇꯥꯔꯒ ꯊꯕꯥꯁꯅꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯡꯍꯜꯂꯒ ꯃꯥꯒꯤ ꯃꯆꯥꯕꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕ? ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯊꯕꯥꯁꯅꯥ ꯑꯩꯅ ꯍꯤꯡꯅꯤꯡꯉꯤ꯫ ꯋꯥꯐꯝ ꯑꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯀꯩꯔꯨꯡꯕꯤꯅ ꯄꯥꯎ ꯑꯁꯦ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯂꯩꯃ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯖꯍꯧꯀꯣ꯫ ꯍꯌꯦꯡ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯀꯥꯟꯗ ꯋꯥꯒꯗꯧꯔꯤꯕꯁꯦ ꯂꯩꯃ ꯈꯛꯇꯅꯤ꯫ ꯂꯩꯃꯅ ꯋꯥꯕ ꯑꯗꯨꯗꯅꯤ ꯃꯈꯣꯏꯅ ꯈꯨꯕꯥꯛ ꯈꯨꯒꯗꯧꯔꯤꯕꯁꯦ ꯃꯨꯟꯅ ꯈꯟꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯩꯔꯨꯡꯕꯤ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯪꯂꯤꯡꯕꯤꯅ ꯂꯩꯃ ꯑꯇꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯨ ꯀꯥꯝꯁꯤꯜꯂꯛꯏ꯫ ꯂꯩꯃ, ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯆꯅꯤꯡ ꯂꯩꯃꯅ ꯁꯪꯂꯤꯡꯕꯤ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯐꯤꯗꯥ ꯑꯁꯤꯗ ꯐꯝꯃꯨ꯫ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯂꯩꯃ, ꯑꯔꯣꯟꯕ ꯋꯥꯅꯤ꯫ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯄꯥꯎ ꯑꯁꯦ ꯇꯝꯂꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨꯔꯣ, ꯅꯆꯦꯝ ꯌꯥꯏꯃ ꯑꯁꯦ ꯄꯨꯛꯇꯥ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯄꯤꯕꯥ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯉꯛꯆꯥꯎꯅ ꯃꯔꯣꯜ ꯑꯃ ꯊꯦꯛꯂꯤꯕ꯫ ꯃꯥꯅ ꯍꯥꯏꯕꯕꯨ ꯂꯩꯄꯥꯛ ꯋꯥꯡꯃꯗ ꯂꯩꯈꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯊꯨꯅ ꯀꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯊꯝꯕ ꯌꯥꯔꯣꯏ꯫ ꯃꯄꯥꯝꯗ ꯆꯠꯍꯟꯈꯤꯒꯅꯤ ꯑꯁꯤꯅꯤ꯫ ꯑꯇꯩꯁꯨ ꯀꯌꯥ ꯑꯃꯅꯤ ꯍꯥꯏꯍꯧꯔꯤꯕ꯫ ꯑꯩꯅ ꯂꯣꯏꯅ ꯇꯥꯖꯔꯛꯄꯅꯤ꯫ ꯁꯪꯂꯤꯡꯕꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯆꯅꯤꯡ ꯂꯩꯃꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯏꯆꯦꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯅꯣꯟꯖꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯄꯤꯛꯃꯜꯂꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯤꯕꯥ ꯄꯣꯛꯏ, ꯅꯤꯡꯉꯣꯜ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯂꯤꯕ ꯑꯁꯤꯁꯨ ꯃꯍꯥꯛꯅꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯆꯤꯡꯅꯕ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯦ ꯃꯍꯥꯛ ꯊꯛꯀꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯨ꯫ ꯑꯩꯒꯤ ꯋꯥꯗꯤ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯖꯧ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯀꯅꯥꯅ ꯈꯪꯒꯅꯤ ꯂꯩꯃ ꯑꯁꯤꯅ ꯈꯨꯟꯌꯦꯛ ꯇꯧꯗꯨꯅ ꯅꯆꯥꯅꯨꯄꯤꯕꯨ ꯃꯥꯡꯍꯟꯈ꯭ꯔꯕꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯂꯤꯡꯕꯤ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯆꯅꯤꯡ ꯂꯩꯃꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯀꯩꯔꯨꯡꯕꯤꯒ ꯁꯪꯂꯤꯡꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯪꯂꯤꯡꯕꯤꯅ ꯍꯧꯖꯤꯛꯇꯤ ꯍꯨ ꯀꯥꯝꯁꯤꯟꯕ ꯍꯧꯔꯕꯅꯤꯅ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯖꯔ ꯖꯔ ꯆꯠꯊꯕ ꯇꯥꯔꯤ꯫ ꯀꯩꯔꯨꯡꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯨꯠ ꯂꯥꯎꯕ ꯐꯝꯊꯣꯜ ꯑꯁꯦ ꯄꯥꯏꯒꯗꯕꯒꯤ ꯁꯔꯨꯛ ꯃꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯍꯨ ꯀꯥꯝꯁꯤꯟꯗꯨꯅ ꯈꯟꯅꯍꯜꯂꯒ ꯑꯉꯝꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯐꯧꯔꯒ ꯂꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯩꯃ ꯑꯍꯜ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯔꯨꯡꯕꯤꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯃꯍꯜ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯆꯔꯤꯌꯦ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯀꯩꯔꯨꯡꯕꯤ? ꯀꯔꯤꯕꯨ ꯑꯣꯏꯒꯅꯤ, ꯅꯅꯥꯎ ꯂꯩꯃ ꯑꯅꯤꯒꯤ ꯋꯥꯐꯝꯅꯤꯗꯅ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯃ ꯑꯍꯜ ꯅꯪꯕꯨ ꯃꯆꯥ ꯄꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯉꯥꯡꯅꯕꯤꯈ꯭ꯔꯕ꯫ ꯊꯕꯥꯁꯅꯥꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯆꯥꯅꯨꯄꯥ ꯂꯨꯈꯣꯏ ꯁꯅꯥꯕꯨ ꯀꯧꯊꯣꯛꯀꯅꯤ, ꯅꯤꯡꯊꯧ ꯊꯨꯅ ꯑꯣꯏꯍꯟꯒꯅꯤ, ꯑꯗꯨꯒ ꯏꯆꯦꯝꯍꯜꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯑꯁꯤꯅꯤ꯫ ꯂꯩꯃ ꯑꯇꯣꯟꯕꯤ ꯑꯁꯤꯁꯨ ꯃꯉꯥꯏ꯫ ꯃꯕꯨꯛ ꯑꯁꯦ ꯌꯥꯝꯅ ꯁꯦꯞꯄꯤ, ꯏꯆꯥ ꯃꯤꯆꯥ ꯌꯥꯝꯅ ꯅꯥꯏ꯫ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯤ ꯑꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯀꯔꯤ, ꯏꯅꯥꯎ ꯂꯩꯃ ꯑꯅꯤꯅꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯆꯤꯡꯅꯔꯛꯂꯤꯕ ꯑꯁꯤ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯂꯩꯖꯕ ꯏꯆꯥ ꯂꯩꯔꯦꯟꯇꯣꯝꯕꯤꯕꯨꯁꯨ ꯍꯦꯛꯇ ꯃꯨꯟꯕꯤꯈꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯒꯤ ꯋꯥꯐꯝ꯫ ꯁꯪꯂꯤꯡꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯂꯩꯃꯍꯜ, ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ꯫ ꯍꯌꯦꯡ ꯀꯣꯟꯅ ꯐꯠꯇꯕ ꯋꯥꯕ ꯇꯥꯔꯛꯂꯕ ꯀꯥꯟꯗꯗꯤ
ꯅꯪꯇꯅꯤ ꯋꯥꯖꯒꯗꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯅꯣꯡꯃ ꯀꯩꯔꯨꯡꯕꯤꯒ ꯁꯪꯂꯤꯡꯕꯤꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯂꯣꯟꯅ ꯇꯥꯍꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯝꯁꯤꯟꯈꯤꯕ ꯍꯨ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯈꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯊꯕꯥꯁꯅꯥꯁꯨ ꯃꯆꯥ ꯂꯨꯈꯣꯏ ꯁꯅꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯌꯨꯝꯗ ꯊꯝꯂꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯃ ꯑꯍꯨꯝ ꯑꯁꯤ ꯆꯤꯟꯗꯥ ꯄꯧꯗꯥꯅꯗꯨꯅ ꯈꯠꯅꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯅ ꯈꯪꯂꯛꯂꯝꯃꯤ ꯂꯩꯃ ꯑꯍꯨꯝꯅ ꯈꯠꯅꯕ ꯑꯁꯤꯕꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯂꯩꯃ ꯑꯍꯨꯝꯕꯨ ꯄꯨꯂꯞ ꯐꯝꯃꯤꯟꯅꯍꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯤꯡꯊꯧꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯦꯝ ꯅꯨꯕꯤꯁꯤꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯌꯦꯜ ꯍꯥꯟꯅ ꯆꯠꯊꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ ꯇꯥꯕꯤꯌꯨꯗꯣ ꯏꯅꯤꯡꯊꯧ ꯂꯩꯃ ꯑꯅꯤ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯕꯨ ꯏꯆꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯄꯥꯎꯊꯪꯂꯤꯕꯅꯤ ꯏꯆꯥ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛ ꯑꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯈꯣꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯩꯆꯥꯛ ꯄꯤꯗꯨꯅ ꯋꯥꯍꯜꯂꯔꯤ ꯏꯅꯥꯎ ꯆꯅꯤꯡ ꯂꯩꯃ ꯑꯁꯤꯅꯁꯨ ꯏꯆꯥ ꯂꯩꯔꯦꯟꯇꯣꯝꯕꯤꯒ ꯀꯧꯅ ꯉꯥꯡꯅꯍꯟꯗ꯭ꯔꯦ ꯆꯅꯤꯡ ꯂꯩꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯏꯆꯦꯒꯤ ꯋꯥꯐꯝꯗꯣ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯩꯗꯤ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕ ꯂꯩꯖꯗꯦ ꯏꯆꯦ ꯃꯤꯌꯥꯏꯃꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯏꯆꯥ ꯂꯩꯔꯦꯟꯇꯣꯝꯕꯤ ꯑꯁꯤꯗꯤ ꯏꯆꯦꯒꯤ ꯅꯥꯛꯇ ꯀꯔꯤꯒꯤ ꯊꯝꯂꯨꯒꯅꯤ ꯏꯆꯦꯝ ꯑꯅꯤ ꯆꯪꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯊꯕꯥꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤ ꯋꯥꯉꯥꯡꯅꯣꯗ ꯏꯅꯥꯎ ꯅꯪꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯍꯦꯟꯃꯜꯂꯤ ꯑꯩꯗꯤ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕ ꯂꯩꯖꯗꯦ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯁꯥꯔꯗꯅ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯩꯕꯨ ꯐꯠꯇꯅꯕ ꯇꯥꯍꯟꯕ ꯍꯣꯠꯅꯔꯤꯕ ꯑꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯊꯨꯅ ꯊꯥꯗꯣꯛꯎ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯡꯍꯜꯂꯒ ꯅꯪꯒꯤ ꯅꯆꯥꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯃꯁꯨ ꯊꯥꯗꯣꯛꯎ ꯆꯅꯤꯡ ꯂꯩꯃꯅ ꯀꯔꯤ ꯅꯪꯒꯤ ꯅꯆꯥꯕꯨ ꯃꯥꯡꯍꯜꯂꯒ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ ꯊꯕꯥꯁꯅꯥꯅ ꯏꯆꯦꯝꯒ ꯅꯪꯒꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯅꯤ ꯅꯈꯣꯏꯅ ꯀꯅꯥ ꯈꯪꯂꯣꯏ ꯍꯥꯏꯗꯨꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯔꯦꯅꯦ ꯆꯤꯡꯂꯦꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯗꯤ ꯏꯅꯥꯎ ꯑꯇꯣꯟꯕꯤꯒ ꯑꯩꯒ ꯈꯛ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯅꯈꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩꯕꯨ ꯇꯁꯦꯡꯅ ꯎꯁꯤꯠꯇꯕꯅꯤ ꯅꯊꯛꯀꯤ ꯑꯍꯜꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯊꯧꯒꯜꯂꯣꯟ ꯊꯝꯗꯕ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯊꯕꯥꯁꯅꯥꯒ ꯆꯅꯤꯡ ꯂꯩꯃꯒꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯊꯕꯥꯁꯅꯥꯁꯨ ꯃꯈꯨꯠ ꯍꯜꯂꯤ ꯆꯅꯤꯡ ꯂꯩꯃꯁꯨ ꯐꯨꯕ ꯌꯥꯎꯁꯤꯜꯂꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯃ ꯑꯍꯨꯝ ꯑꯗꯨ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯈꯠꯅꯔꯝꯃꯤ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯅ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯖꯥꯎ ꯑꯗꯨꯗꯒꯤ ꯂꯩꯔꯦꯟꯇꯣꯝꯕꯤꯒ ꯅꯨꯄꯤ ꯑꯅꯤꯒ ꯆꯪꯂꯛꯏ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯀꯩꯔꯨꯡꯕꯤꯒ ꯁꯪꯂꯤꯡꯕꯤꯒꯅꯤ ꯈꯟꯅꯔꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯈꯤ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯄꯦꯜꯂꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯅꯈꯣꯏꯒꯤ ꯐꯠꯇꯕ ꯊꯧꯑꯣꯏꯟ ꯁꯤꯟꯅꯗꯨꯅ ꯏꯃꯥꯁꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯠꯅꯍꯜꯂꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯏꯅꯦꯝꯁꯤ ꯏꯕꯦꯝꯃꯕꯨꯁꯨ ꯅꯈꯣꯏ ꯑꯅꯤꯅ ꯏꯙꯧ ꯁꯅꯈ꯭ꯌꯥꯒꯤ ꯃꯐꯝꯗ ꯂꯨꯍꯣꯡꯅꯕ ꯇꯛꯁꯤꯟꯈꯤꯕ ꯂꯨꯍꯣꯡꯕ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯕꯗ ꯏꯅꯦꯝꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯃ ꯑꯍꯨꯝ ꯑꯗꯨ ꯀꯩꯔꯨꯡꯕꯤ ꯑꯃꯗꯤ ꯁꯪꯂꯤꯡꯕꯤ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯛꯏ ꯀꯩꯔꯨꯡꯕꯤ ꯑꯃꯗꯤ ꯁꯪꯂꯤꯡꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯔꯦ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯃꯥꯕꯨ ꯌꯥꯔꯝꯗꯦ ꯂꯤꯡꯖꯦꯜ ꯈꯥꯕꯤ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ ꯅꯈꯣꯏꯒꯨꯝꯕ ꯐꯠꯇꯕ ꯇꯤꯟ ꯀꯥꯡ ꯑꯁꯤꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯒ ꯀꯣꯅꯨꯡ ꯑꯁꯦ ꯃꯔꯥꯏ ꯆꯥꯏꯊꯔꯛꯅꯕꯅꯤ ꯅꯈꯣꯏ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯣꯏ ꯊꯥꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯏ ꯑꯃꯅ ꯀꯩꯔꯨꯡꯕꯤ ꯑꯃꯗꯤ ꯁꯪꯂꯤꯡꯕꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤ ꯂꯩꯃ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯊꯕꯥꯁꯅꯥꯅ ꯂꯩꯔꯦꯟꯇꯣꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯂꯩꯔꯦꯟ ꯑꯩꯅ ꯏꯆꯥꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯏꯆꯥꯅ ꯉꯁꯤ ꯏꯃꯥꯕꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯤ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕ ꯑꯗꯨ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯆꯥ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯩꯃ ꯑꯍꯨꯝ ꯑꯗꯨꯅ ꯇꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯅꯨꯕꯤ ꯂꯩꯃ ꯑꯍꯨꯝꯒꯤ ꯋꯥꯌꯦꯜ ꯑꯁꯤꯗ ꯐꯠꯇꯕ ꯃꯈꯣꯏ ꯑꯅꯤꯅ ꯐꯥꯗꯣꯛ ꯇꯥꯈꯤ ꯑꯗꯨꯒ ꯂꯩꯔꯦꯟꯇꯣꯝꯕꯤꯕꯨꯅ ꯑꯆꯨꯝꯕ ꯑꯣꯏꯈꯤ ꯋꯥꯈꯜ ꯃꯥꯟꯅꯔꯝꯗꯕ ꯄꯨꯛꯆꯦꯜ ꯐꯠꯂꯝꯗꯕ ꯀꯌా ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ
ꯍꯧꯖꯤꯛꯇꯤ ꯂꯩꯃ ꯑꯍꯨꯝ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯝꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯊꯧꯒꯤ ꯇꯥꯡꯕꯜ ꯃꯊꯛ ꯑꯗꯨꯗ ꯊꯝꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯑꯗꯨꯃꯁꯨ ꯃꯀꯣꯛꯇ ꯎꯞꯄꯤꯔꯝꯃꯤ꯫ ꯆꯤꯡꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯈꯛꯇꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯑꯔꯥꯟꯕ ꯑꯣꯏꯔꯦ꯫ ꯃꯇꯤꯛ ꯃꯒꯨꯜ, ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯤꯕꯨꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯕꯗꯤ ꯂꯩꯕꯥꯛ ꯑꯗꯣ ꯏꯪꯅ ꯇꯞꯅ ꯄꯥꯟꯕ ꯉꯝꯒꯅꯤ꯫ ꯃꯔꯤꯡꯖꯦꯜ ꯈꯥꯕꯤ, ꯃꯊꯧꯅꯥ ꯂꯩꯕꯤ, ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯔꯦꯟꯇꯣꯝꯕꯤꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯃꯄꯥ ꯑꯩꯅ ꯍꯥꯞꯂꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯃ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯁꯅꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯁꯅꯥꯕꯨꯗꯤ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯍꯦꯟꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ, ꯑꯗꯨꯅ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯈꯣꯏ ꯄꯨꯝꯕꯅ ꯌꯥꯕꯤꯔꯝꯃꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤ ꯃꯄꯥ ꯃꯃꯥꯁꯤꯡꯗ ꯍꯥꯏꯅꯗꯨꯅ ꯃꯅꯦꯝꯁꯤ ꯈꯣꯝꯗꯣꯟ ꯁꯅꯥꯕꯨꯁꯨ ꯂꯧꯈꯠꯄꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫